ꯅꯪꯅ ꯇꯧꯔꯦ ꯍꯦ ꯉꯁꯤꯗꯤ ꯐꯖꯔꯦ ꯍꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯃꯃꯥꯡꯅ ꯁꯟꯁꯥꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯅ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯩꯅ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯁꯤꯗ ꯃꯌꯥꯝ ꯁꯤꯡꯗ ꯊꯣꯡꯉ ꯆꯥꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯁꯤꯡꯗꯕꯨ ꯊꯣꯡꯅꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯤꯡꯗ ꯑꯣꯏꯅ ꯇꯧꯖꯔꯦ ꯃꯍꯥꯎꯁꯤ ꯀꯥꯎ ꯉꯝꯗꯗꯅ ꯊꯥꯎ ꯉꯧꯁꯤꯜꯂꯦ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯁꯥ ꯁꯦꯝꯅꯔꯤ ꯁꯥ ꯁꯦꯝꯕ ꯍꯩꯕ ꯅꯨꯄꯥꯅꯤ ꯃꯁꯤ ꯁꯥ ꯁꯦꯝꯕ ꯃꯤꯁꯇ꯭ꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯅꯝ ꯅꯝꯕ ꯐꯕ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯌꯥꯝꯗꯕꯤꯗ ꯁꯨꯃꯥꯏꯅ ꯈꯤꯖꯤꯛ ꯈꯛꯇꯪ ꯍꯩꯕꯤꯕ ꯔꯥꯎꯟꯁꯤꯗ ꯌꯥꯝꯍꯟꯗꯕꯤꯗꯀꯣ ꯁꯨꯃꯥꯏꯅ ꯈꯤꯖꯤꯛꯇꯪ ꯍꯩꯕꯤꯕ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯌꯥꯝ ꯅꯪꯅ ꯉꯁꯤꯗꯤ ꯅꯪꯅ ꯇꯧꯊꯔꯛꯀꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯤꯡ ꯈꯥꯟꯅ ꯍꯥꯏꯔꯦ ꯍꯟꯗꯛꯅ ꯁꯖꯤꯁ ꯀꯤꯡ ꯈꯥꯟꯅ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯖꯤꯁ ꯀꯤꯡꯅꯅꯦ ꯅꯪꯅ ꯇꯧꯗꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯉꯥꯅꯨ ꯀꯝꯕ ꯍꯧꯔꯛꯏꯉꯩꯗ ꯑꯩꯈꯣꯏꯅ ꯁꯤ ꯊꯥꯎ ꯉꯧꯁꯟꯕ ꯍꯧꯔꯛꯑꯦ ꯈꯥꯡꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯥꯁꯤꯒ ꯈꯥꯡꯁꯤꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯈꯥꯡꯁꯤꯗꯤ ꯄꯨꯔꯥ ꯑꯆꯧꯕ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯦꯡꯅ ꯀꯥꯝꯕꯤꯒꯗꯕ ꯁꯥꯁꯦ ꯁꯥ ꯍꯥꯞꯄꯧꯗ꯭ꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯉꯧꯕꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯉꯧꯕꯤꯀꯣ ꯌꯥꯝ ꯇꯣꯏꯅ ꯃꯍꯥꯎ ꯂꯩꯅꯕ ꯁꯨꯃꯥꯏꯅ ꯉꯧ ꯁꯥ ꯍꯥꯞꯄꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯥ ꯍꯥꯞꯆꯟꯖꯔꯦ ꯉꯥꯅꯨ ꯑꯝꯇꯒ ꯂꯧꯐꯝ ꯂꯩꯇꯕ ꯃꯣꯏ ꯉꯥꯅꯨꯁꯤꯁꯨ ꯂꯣꯏꯔꯝꯅꯦ ꯂꯥꯁ ꯑꯩꯅ ꯑꯍꯨꯝ ꯇꯧꯁꯦ ꯍꯥꯏꯕꯀꯣ ꯃꯣꯏ ꯉꯥꯅꯨꯗꯣ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯥꯡꯅꯦꯅ ꯁꯥꯊꯤꯌꯦ ꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯨ ꯐꯖꯔꯦ ꯃꯆꯨꯁꯤ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯂꯣꯏꯔꯝꯗꯥꯏꯗ ꯇꯧꯔꯛꯁꯤ ꯈꯥꯡꯅ ꯅꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯣꯜꯂꯛꯀꯅꯨ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤ ꯆꯥꯏꯕ ꯍꯧꯔꯦ ꯆꯥꯏꯒꯗꯕꯤꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯑꯃꯨꯛꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯪꯅ ꯇꯧꯔꯦ ꯍꯦ ꯉꯁꯤꯗꯤ ꯐꯖꯔꯦ ꯍꯦ ꯅꯪꯅ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯅꯝꯃꯦ ꯍꯦ ꯉꯁꯥꯏ ꯃꯈꯣꯏ ꯅꯝꯍꯧꯗ꯭ꯔꯁꯨ ꯐꯣꯇꯣ ꯑꯣꯏꯅ ꯀꯥꯞꯀꯦ ꯑꯩ ꯆꯥꯒꯦ ꯃꯈꯣꯡ ꯁꯥꯏꯒꯦ ꯑꯍꯟꯅ ꯁꯥꯗ ꯃꯈꯣꯡ ꯆꯥꯕ ꯐꯠꯇꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯁꯟꯕꯤꯒꯅꯨ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇꯪꯒ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯃꯊꯪꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ